Hello guys, welcome to the 14th episode of Mami Mapao. Mamangi kuntraga mapalak shuba episode kidamakta miyam na pibirakhiba feedback amari suggestions singidamakta pumnamakpu Mami Mapao gi team na thatat phongdokchari. Ngasigi nifu shuba episode ta thamjariba mapao sing adudi ahanbo oina thamjariba asi Manipuri feature film Malang na Manglangi Yafathauni gi mapaoni. Taiwanese evening Taiwan film sing utkibagi mapaona ani shuba oiri. Maipa dance studio and fitness gym gi teachers day pangthok khibagi mapauna ahum subo oina thamjari. And on the 4th Mapao we have Rava Khangembam na present tawduna ethical fashion event ki tarut shuba edition pangthok khibagi mapao. So folks, ahan bo oina thamjari ba Manipuri feature film Malang na Manglangi Yafathauni Thauram pangthok khibagi mapao asi punna mitling taminasi. Manipuri feature film Malang da Manglangi Yaifathauni Thauram September 13 Haingangchingda leiba Ibito Marjinggi Senglaba Khubam da pangthokre. Film asida Impact TV na media partner Mami Taibang online partner oiri. TB Entertainment Production ki makhada Tiken Khumanchana present tawriba film asige story screenplay na Mixen Rasni A Dream Without Destiny haidi koi destiny leitaba koi manglana makhak ki wari ne koi tasina youth hum main protagonist khaba mukabala duga Roshan gana togodo film ne duga anauba actress ta koi Resmi haiba film ase koi tasina koi youth single film oigani amasung career counseling hai tare koi ai pusi da kari oiningi kari tawningi haiba so koi na teenage matam da yam confusion period ama lari ba se koi na film sigi mateng dagi tasina koi ga pandam kun destiny city koi na tangai sina apung phana koi na khalaga lawdo be da hana koi na message am kun pija ga khanda film gi concept ne editor na Yoimayai Mongsaba cinematography Sanjoy CH music ta Tony Haibam choreographer Baby Salam singer Bitan costume Babitra makeup Banerjee producer Bala Khuman amadi director na Rojit Chongthamni Manipur film da yamna khangbanga natraga su yamna commercial sigi wakhan thadoga khoi film si yamna aina film sigi story se mamutana chatpasida khoi mateng pangbigada producer ma khone khoi na puthok se sin ha ta pujalaga khoi gi train anong train ama film si da puthop pu banga magadi haina khoi gi pinning ba message mayam da script sigi puri ba wari si mayam na soidana yengbiu soidana khoi gi anova treatment ama phangani haibagi wakhalo asada khoi kan honajari mayam da yamna hawam pi bangam ba ojage hana jari Malang da Manglan film asigi casting di Roshan Khaba Mukabala Danny Idhau Surjit Resmi Gayatri Miyam na Mombi hairaga hena khangnariba Thoi Modubala amadi Dhamen na Maroiba Satam Singh Langdi Ngasigi Yaifathauni Thauram Malang da Manglan hairiba film asida aina heroine oina kumzaga daubani asida aingonda confident laina thazana heroine amagi character pirakpasida ai hanhana producer busu thagachari duga ngasigi Malang da Manglan hairiba film asi keno khoi script ibiriba Mixen Ras busu thagachari duga magi script se aina ahanba mana pathokpada sum khoi myam phaminaraga tajaba matamda aingonda kumning bagi feel adum phawba hawkhre numitudagi masida mayamna aibu support tawbiu duga khoi film sibusu mai pakna yengbiu haizeni thank you TB Entertainment Production ki makhada Tiken Khumanchana present tawduna Rojit Chongtham na direction piriba feature film asi miyam na pamnaba box office ta hit chatpa orashanu all the best to team Malang da Manglan. Next we have a Mapao from Taiwanese evening, so let's have a look. Yugata 日本海に出た。昼間は頭が割れそうに痛い。Taiwan Leibaki Mami Kumhai Sing Utkadaba Taiwanese Evening Haina Mingthonba Numit Mangani Chupna Chathagadaba Kumhayama Haukiba September 13 kun fauba Imphal gi Usa Cinema Hall da chathaki Numit Khudingi Taiwanese film amamam miyam utkiba thoramasi Critics Association Manipur na sinduna pangthokibani Hogdokpa numita Taiwanese films Warriors of the Rainbow Haina Mingthonba Mami Kumhai miyam da utki Kumhai sida Lush
Caution at times, a brighter summer day, Dust in the Wind, Cap number 7, Monga amadi, Aruba numitta achamba thoram amaga loinana, The Bold, The Corrupt and the Beautiful, The Village of No Returns, haiba film sing asi uttuna kumhai asi loishinki. Numit mangani chumna chathakiba kumhai asigi nungthil pung manga makhai amadi nungthil pung 8 makhai haina nongmada so ani thokna kapki. I am losing control. Oh, yeah. Hi. You're in my story, you're in my song. Festival asida utkiba film singna lamdam asigi miyamda Taiwan cinema gi mahau fanganki. Tungdasu tunga malaybak singi film festival sing lamdam asida pangthok labadi Manipur cinema dasu achauba inot piduna magun layba film kya puthokpada chauna mating oiragani. Maipa Dance and Fitness Gym gi Teachers Day pangthok kibagi Mapao. Let's witness the event. Kaishampa Junction da laiba Lord Mahesh ki Maipa Dance Studio and Fitness Gym gi Teachers Day September 13 da Palace Compound da laiba Lamyan ba Sanglen da pangthokre. Maipa student na sinduna pangthokiba thoromoduda utkiba tungan ba entertainment singna numit atu mapung phanki. Manipur,
to the money from the riches, switch on any route. I did myself, yeah, the guinea chain, rest in peace to my superior. Hermes, nigga, feed a village in Liberia. Mami Mapao gi mai kay dagi mai pa dance and fitness gym bu tungda hena mai pa ko oirasanu haina thangni jari. Ngasigi episode asigi aroi bu oina thamjari. Transgender sing bu promote tong ne bagi pandam da pangthokhiba 6th edition of ethical fashion event ki Mapao. Gender hummakna saruk yakiba fashion event asi mi intami. Rava Khangembam na present tauba ethical fashion event Walk Till You Die git 6th edition haukiba September 15 da Palace Compound da leiba Iboyama Sumanglila Sanglenda nupa nupi amati third gender singna saruk yaduna mai pakna pangthokre.
Society asida transgender singsu atopa gender singa chap manaba right lay transgender singbu hanthana yengbagi mityeng thadoklasi haiba wakhalon ga loinana fashion event asi masamak transgender oiriba rawa khangembamna sinbani fashion event asida Asa Kanchipur Arvind Tonjam Pavitra Nanau Khurai Bachpan Suraj Wahengbam haiba Manipur gi maming leiraba designer tariat asigi collection singna ayengba singi pukning humdana pukhi event se handa ka taruk lak shuba shinjabani mangara fazana sin khaba matung taruk se hena mai pak pong moi ka dran khanje huji phawadi yam fazana chatli haina khalle atuga agi models se transgender 10 atuga female models 30 and male models 20 na saruk yaraga so simbani aduga designer taret na saruk yaduna aduga anoba designer masta hum yaujari aduga so men oina ai designer anoba sing promote ba amating models sing promote ba gi damakta sinjabani huziki inkhalak liba youth sing da khogi art ki line da siguma modeling lines de changninga ga changbadi ngamdaba habidi makhoi da guide to bina ba laitaba do ai hakna ai gi ethical fashion event haiba event asida makhoi se karam tawna smaina khogi fashion gi industry da fashion gi lines changbang amgani haiba du gi damak ta hena anoba model sing promote to boina makhoi gi guideline ma bibi bani aduga men di kaino ai trans model sing gi over transgender sing da su makhoi model lai haida ai trans model sing se men on support to raga sinjaban आईगी वाखलदती आई ट्रांसजेंडर अमा होइना आर्टिकल 377 पास तौबसे याम हराव बनुंगाइबा फावे तौबदबु अखोगी मणिपुर की सोसाइटी सिदादी सिगी एक्सेस सनबा तारबसु खतंग अखोइदा यामना फ्री ओइबा कनोदी फंगबगी खोंगसाचे खतंगी तपकनिना खल्ले अदो नुंगाइबती याम फावे बेस्ट फ्रेंड जु ओइबा दुगा आईगी इनाउ मखाता बे इनाउ नि रबा माकी सोजे अदम सही खुदिंगी समाना तुम याम साउ साउना पांगथोकपसे आईगी वाखलोंदा याम हराव बनुंगाइबा फावे काइनो हाकांदा ट्रांसजेंडर अमा ओइना माना समाना डिजाइनर मयाम अदगी अखोइगी मॉडल मयाम बु सपोर्ट तौरगा सगुम्बा सो अचौ अचौबा सिनबा ngambase हेना मतुंगदा सु ngamba ओइसनु अदुगा ख्वाइदगी माइपाकपा कनो फैशन शो अमने ना आईगी मोता हाइजनी सोसी यामना नुंगाई आईदी सुमाइना सो येंगबा चपसी कैसु यामना चटपा ओइदे अदुबु ngase राबाना इनवाइट तौदना ngase आइना लाइसे यामना नुंगाइबा हाइतारे अदु आई लोइफोक्ति येंगनिंगबनी अदुबु लोइफोक येंगबदि ngamdre hanga pikpa chen maram oiraga yamna nungai transgender amna sinbada sumaina yoba ngamise transgender moi leidana akoi ngasi si fibam se yawini akoi phana thiram boi tarju moina kedana moina dress design tawduna ngasi akoina sumaina phajana chatpa ngamini se haitani thank you
Dago kuna sauce to pro ochibadu yam na lem na fazay. Anang model miyam su so asid ui nokte makoy su. Da susan ka che somagadi kay hayruni hainingay leite. Che jelidi adum evergreen orega leye. Aduga. So asida ren wak chat kib angang sing do. As so cute. Anyway, all the best to Rava matangi 7th edition da amuk hena mai pak na pang thokpo ibu. Okay folks, that's all we have for you in this episode. Hope you like it. Matang episode ta tongan ba anong entertainment ki mapaw singaloy na amuk lak chige. But dear friends and followers, never forget to subscribe our channel on YouTube and do send us your valuable feedback at www.facebook.com/Mami Mapao. Thank you for watching Mami Mapao. Goodbye.